मिजिंग ताबीर खाई पुनपु इमेज टीवी न तराम अक्षबग लोइना ब्रजेश कुमार न खुरुमजरी ngasiगी मरुइब पाउदा सजीवा जेल कॉम्प्लेक्स नौना साबा फैब्रिकेटेड शेल्टर होम ngasi चीफ मिनिस्टर एड बिरेन संगाख्रे कुकी सिंगबु मैतै सिंगना ओटपीब ओइरमद्रे कुकी सिंगना अटैक चथबदा मैतै सिंग सीबा अवाब ताबा अमदी मसाबु कंजनबा होनजबा ओइरमले हाइना इंडियन डेमोक्रेटिक रिपब्लिकन फ्रंट की केएल रेमन ना फोंदोख्रे इंटेंसिफाइड डायरिया कंट्रोल फोर्टनाइट 2023 हेल्थ मिनिस्टर डॉक्टर सापम रंजन ना होदोख्रे लोइना चंद्रयान 3 थागी लेमाइदा लैंडिंग तौख्रे प्राइम मिनिस्टर नरेंद्र मोदी ना साइंटिस्ट सिंगबु थागत फोंदोख्रे मपुंग पाव लौबिरसी इपा इपु सिंगना चही लिसिंग अनि अहुम हेनंगाक सेंदुना थंबिरमलबा लमदम असी कनागुंबा सिंगना पंगपाइदा पाइदुना सानबा यारोय लमदम असी मपु पानबा लेवाकनी हाइना चीफ मिनिस्टर एन बिरेन फोंदोख्रे वफम सिंग असी सजीवा जेल कॉम्प्लेक्स ता नौना साबा फैब्रिकेटेड शेल्टर होम संगाबगी थोरमदा महांगना फोंदोखिबनी डिस्ट्रिक्ट एडमिनिस्ट्रेशन इम्फाल इसना सिंधुना मणिपुर लेंगा की मिनिस्टर अमदी एमएलए सिंह यावना पांगथोखिबा शेल्टर होम संगाबा असिदा हौजिक हौजिक नावरेम बिरहरी कॉलेज दा संजफम लौदुना लैरिबा इकौ अमसुंग दोलाई थाबिगी इमुंग सिंह ngasiदगी होंजिनगदौरी चीफ मिनिस्टर मखा तारदुना मरम सुंगचा चादबा पोट अमदा करिमत सु तौद्रिबा कोर्ट की चुमनतगी चे अमखक पीरगा ऑर्डर अदुगी पौकुम सु पीद्रिबा याई नत्रगा यादे हाइबगे पौकुम सु पीद्रिंगै मरकसिदा करिसु खंग्रिबा पोट अमदा तौरखिबसिंग अदुगी मराल लैबसिंग ईश्वरना सोइदना चेराक पिरखिगनी ngasiगी थोकलिबा थौदोकसिदा सरकार की थबक थोरमसिंगदा नमहत्तुना चटलोय थोकलिबा थौदोक असिगी सोल्यूशन पॉलिटिकली पुरकलगनी अखोइना तौगदब थबक थोरमसिंग लेपलोय इलीगल इमिग्रेंट्स खंदोकपा बायोमेट्रिक लौबा अखोई भारत सरकार का पुनः चथगनी अखोई हौजिक सर्वे हौरे अयाम लोचलकदौरे इरांग असिना मरम ओइरगा युम मांग ताक्रबसिंग अथुबदा युम सारगा हंजिन हनबा याबसिंग अथुब मतमदा युमदा हंजिल हन्नबा लेंगाक असिना थबक पाखतपा हौरे हौजिक लांजनरक्तुना रिलीफ कैंप सिंग द लेइबसिंग वन फैमिली वन लाइवलीहुड स्कीम गी मखादा खुदोंग साबा पीननबा लेंगाक असिना खनबा लेरे मदुगी दमक मथौ ताबा वर्कसेट सिंग सादुना अमदी लेंगाक की लेइबा मणिपुर की मियाम पुनमक थबक सुहलगनी हाइनसु फोंदोखी मणिपुर की मियाम पुनमक मेकअप थोबो ओरसनो मेकअप थो कांदा अखोई मैहोरोंदगी लेरबा अखोई इंडिजिनस पीपल से कराइदा लेरमनी अखोई से करी फिबम यौना लेरमे कराइ यौना अखोई मतम कयाम कुइने अखोई से सर्वाइव तौगदोरिगा हाइबसे से खनबा होनरमनी मयाम मेकअप थो मने लवेगी मोरता अखोई कनागी अगेंस्ट नते बट नेशन तमा इपा इपुना सही लिसिंग अनि होमदगी थम्बा नेशन मचे तारगा मांगन बदी यारोइने मफम मरंग खंगदबा कांगबुना पकवाई पायरगा सानबसु यारोइने मपु पानबा लेबा ओइगदबनी ऑथोरिटी लेवल लेबा ओइगदबनी ngasi भारत ऑनरेबल प्राइम मिनिस्टर नरेंद्र मोदी जी की मखादा मपु पान लेबा ओइबदगी ngasi पृथ्वीना सैल्यूट तौरि नोंसुमदा स्टेट फोर्स की आउटपोस्ट हांग्रिबा फावबा नोंसुमगी नुपी अमदे अंगांग सिंगना संजफम लौदुना लेबा कैबीदा हांग्रिबा रिलीफ कैंप हांगबिको हाइना नोंसुमगी खुंजा सिंगना फोंदोकली नोंसुमदा लेबा इबदौ नोंदा लायन पाखंबा लाइबुंगदा पाउमी सिंगा उन्नबदा नोंसुमगी खुंजा सिंगी मुद कोंजेंगबम अबुंगना फोंदोकिबदा नोंसुमदा खामेनलोक यावना कुकी कुल तरागा खुलोनरगा लेबना हौजिक खुल असिदा मौसागी फिवमदा हंजिलबा ngamdri खुल असिगा
ताइनरिबा कुकी खुलसिंगदा नुमित खुदिंगी नोमई मखोल तारी मतम अमतदा हेक्ट कुकी सिंगना लांदारप याबगी चिंगनब लेबना नुपी अंगांग अहल अयाम्बा कैबीद लेबा दोलाइथाबी जिला परिषद मेंबर एन सनातोंबगी युमदा हांगबा रिलीफ कैम्प दा संजफम लौदुना लेरी अदबु इम्फाल ईस्ट डीसी ना रिलीफ कैम्प असी थुपचिलगनी खुंजा सिंग युमदा हनकिनबा हायरकपदगी नुंगाइतबा फाउनरे कुकी मिलिटेंट सिंगना लांदारकपा मतमदा लाइसेंस गन पाइदना खुल ngakchariba खुंजा सिंगना ngamgadra ngamloidra khanduna leingayda nupi angang sing khulda amuk thajlak labadi khul ngakleba volunteer sing da chawna khudong sadaba mayok narkani mahausagun khul asida khunja punamak layu hairagadi state force ki outpost ama hana hangbiu hojik khongbal tangkhul da leiba GR singdi kuki singna makoi leidi khangananaba numit khudingi nomai makol tahalak basida karisu haidabana kuki singna landarak padagi ngakthok pigani haina thajaba leitabana state force na ngahan ningbagi apamba leinabani haina makha tarakli All Manipur Working Journalists Union Amju Amasung Editors Guild Manipur EGM ga chatminariba media housing na hanadagi phongduna lakpa lalholup amagi pau ama phonglubagi damak Kanglaifa Communist Party Military Council Progressive na EGM gi president gi phampubada natana Shanghai Express Manipur gi edition editor oiriba Khogendra Khomdram Amjugi Thomi Singh Paumi Singh amadi hoker da khut thagani haina kihlakpagi mathakta pause sing lepnana ba khangalakpabu Amju amsung EGM na yaningdaba phongdokre Amju EGM amadi editor sing apunwai from ama tha sigi haukiba tang 33 ta Manipur Press Club ta pangthoktuna KCP MC Pro gi thong asi yaningdaba phongdokki wafam asiga mari lenana pau phaunaduna wakhal taminana ba paumi singi lup ani asina hokhe numit kharani matam loduna kan honaki adu pakum amata phangdabadagi ngasi apunba mifam ama amu pangthoktuna mamangda lokhiba yaningdabi warep adu phongbada amatu oina yanakibani makhatana yanaba ama puraktriba pawba KCP MC Pro gi cherol amata phongdaba hainasu ngarangi mifamna warep nakhi hari Hojik Manipur thokliba kanglupki irangna sohalaba mfam singdagi lanjannaktuna Kachingda leiriba all age home amadi Kalyan Ashram da leiriba iraicha singda ngasi Ramkrishna Mission Manipur na anirak subo oina hingbada sangba polam kaya tengbangkre ngasi tengbangkiba asida yauriba polam singdi angang apikpa singi sangom serlek hawai tilho janam ngari thau irujanaba sapon hagis diaper samjet kok tainanaba thau Bukna singba kaya yauri Relief camp ta mateng panglakpagi damak camp animaki thomi singna Ramkrishna Mission Manipur bu thagat pa phongdokpaga loinana Manipur da unity kahendana ingna chingna santi leina hanagi mahusa gi punsida hanjilakna naba ishor da thoni jakhi Nakal Amaromda Kalyan Ashram Kaksing Relief Camp ta NPCC gi General Manager Y Lamjing ba Kaksing Maya Lekai da leibana masagi maikai dagi sel gi mateng panglak pubusu Relief Camp asigi thomi singna nungai ba amadi thagat pa phongdorokli Manipur da hojik thokliba irang asida kuki singbu maitai singna otpi naibiba hatopiba kaya tore haina national media amadi social media singda ubudagi social activist ama oina humanity gi mityangda kuki singi wa kharada oirabasu ngangluge khanna kuki singa unanaba Manipur da lakhiba aduda siba sangba laibak yenglage maitai singa amuktadi unage khanna unarubadadi maitai sing lande haiba khangle haina Indian Democratic Republican Front IDRF Chhattisgarh State ki President KL Rahman na ngasi paumi singa nambolda unaba amada phongdokre mahak na makha takibada mahak humanitarian service da chahi kunitoi henna chankhilakli kuki singna aranba propaganda kaya tauba maramna malemgi miyamna maitai sing asi khutta khulai paiba nomoi paiba mi hatpa rep tauba kuki singbu myat mene kaya chathaba phurup ama oina khanki
aduna makoi gi damak voice karadi malam gi miyam da lauge aduga asengba mitna uba paudam tamge khana manipur da lakibani mafam si yorok badadi ukhiba amadi khalluba kudingmak onaramle mafam sidadi maitai sing di kulai lairamdre kuki singna attack chathabada maitai sing siba awaba taba aduga masana masabu kanjanaba honajaba ngakto oramle maitai gi relief camp sing da chatuna yenglure mitagi pi sentharaga paudam lakpa kaya ubada thamoi sokna nuaite mirolabi mama breastfeeding toriba pikliba angang kaya chinjak nutrition watpana masa sona leiba uba phanglakli hojikti maitai singi awaba khang bakan ba pukchel sauba miyok michan phaba kaya asi ure khangle maram aduna mahakna hankhraga maitai singi landaba asengba saktam sing asi india gi miyam amadi malam gi miyam da khangnanaba paudam lagani haiki best people and they are really tortured, receiving many tortures from Mathis. So every human being having a sixth sense because it's a God's given gift. So what people are saying and what others are suggesting, so I thought that why not I supposed to try Mathis. Although I supposed to go before cookies because that is my authority and I have a power to be with them and bringing the lights and I can raise my voice for cookies. Pabising unabada saruk yakiba nabajyoti samaj rajlingi president su oiriba pastor lok vijay limbuna phongdo kibada makoi relief camp singda koina satuna miyam ga unaba amadi mateng pangba changlubada tarakpa paudam dadi maitai sing asi lande makhatana abuk laktuna mateng pangba ngamnanaba church leaders sing amadi darjlingi miyam da pau tamlugani manipur gi miyoi Kudingda mahakna apil tawraduna hai athu matamda santigi lambida jangchinnanaba hotna minersi haiki. This is our prayer. We love you and we are supposed to help you more. Whatever we have found some needs and some requirement we have collected. We are going to share. I am going to share these things to my community people, to my churches. In days to come, we will available to help you for the Manipur people. And finally, I want to say this: we will pray for you, and God may bring peace in your place wherever all the Manipurese people. Kumja lisingma chatru humpu taruktagi lisingma chatru maifuda trade fawba lamdam asida pan kiba ningtho maidingu paikhombagi matamda iramba chaitharol kumbabagi saruktagi hauduna yauduna laklaba aimol purup asibu kanagumba miyoi khara lamdam asigi yelhomi nate haiduna lana sandokliba asi kudakta lepiu haina aimol custom and culture development organization gi chairman bongte athoi aimol na appeal torli hiram asiga mari lenana lup asigi office ta pangthok pa pawmi singa unaba amada athoi aimol na makhatar duna hai chaitharol kumbaba hairiba lairik asi aimol singnasu lamdam asida pankhiba ningtho singna magi matamda tawkiba yamna maru oiba thabak thorom sing iduna thamlamlaba lamdam asigi history takpa yamna maru oiba lairik amani haina thajaba thamduna lakli loinana hairiba lairik asida kumja lisingam satru humputaruk tagi lisingam chatru barpuda trade power lamdam asida pankhiba maidingu paikhomba amadi kumja lisingam chatret supna mapandagi lisingam chatret nipuni pan forward lamdam asida pankhiba maidingu garban nawas anigi matamda aimol singi maramda tongan wafam kaya iduna yauri hai wafam sing asina purup asi ningsing ba thoktraba matamdagi hauduna lamdam asida lairakle haiba asi takli adubu handakta KKL kauba lup amagi executive member L Muhindro kauba miyoi amana media da purup asibu lisingam satret yangkai tareta Barmana Manipurda lantarakpada Barmagi niktogi mateng pangbat lakiba kuki kanglupta yawba purup ama oina phongdorpa asi yamna laibak thibani loinana asigumba aranba wafam asina maram oiraga aimol purup ki miyoi singna tampak lamda phawduna thabak chatpada akiba pohale maram asina El Muhindro na athu matamda aimol singi matangda phongdok ki wafam asi sengdok piu amadi tuan ba research person sing amadi
intellectual persons singna masa masagi apamba phongdokpa amadi lairik ibada aimol prup asibu miyam lamna ugadabo apam sing makhata na yohan biganu loyana me ahumdagi hauduna state asida thokliba kanglup anigi lan asisu state amadi central lengak na athu matam da warosul purakpiu amasung tangdu laitaba puraknanaba honabiu hainasu lengaki puning singchilki Seitharo kumpapa hai balai ngisi Manipur gi asemba puari asemba history di masida Manipur gi thawai si masida loina lere haiba El Munindro social activist vice president KKL mahakna Aimol Singha tathok taksin da hoi akiba fauna business pokna na ba press print amadi electronic media khuthang da appeal tawjari yaragadi nungsi duna athuba matam da sendok pira u haina thamjari State Health Society National Health Mission Manipur amadi Director of Health Services Manipur anina sinduna ngasi nitaipat chuthek kesampat laiba DIPR auditorium da intensified diarrhea control fortnight 2023 Health Minister Dr. Sapam Ranjan na hodokre IDCF 2023 hodokpagi thoram aduda Health and Family Welfare Commissioner Pradeep Jha Social Welfare Director NG Uttam Singh amadi State Mission Director Dr. Samorjit Ningombamna Thoromapu amadi akanaba mitunglen oina saruk yaki thoronga mari lenana Health Minister Dr. Sapam Ranjan hai diarrhea gi matangda mipung khuding mamutana khangmo thoktai masigi damak paksanna miyam awareness piba tangai phadaba amani haiki once sigi constructed sunuba awareness piba strengthen the organs ultimately they the tertiary care is the another way was young the annual awareness that's people that is I know the control now the other thing is the awareness as I you know it's like ORSP saturated people the zinc tablets people get me answer see is there to be a bit asha some antibodies also ANMs and All Manipur United Clubs Organization Amukona Hojik Manipur Tokliba Sathiraba Irang Asina Maram Oirduna Relief Camps in the Labosingi Manakta Satuna Free Eye Camp Matang Pangtolli Nasi Tamiban United Clubs na Sinduna Tamiban Gi Tau Grounda Hangliba Me Humratrok Labor Relief Camp ta Amukona Tamiban United Club Amadi Yaima Eye Hospital Kagempali Pankha Huidrom Lekaiga Kusam Naraga Free Eye Camp Amapangtoki Mid lem na layang badat natana anok amadi hidak singsu lem na piki amuko na teng tongan ba club amadi relief camp hangliba singa punduna free eye camp asi relief camp ahum da pangtokre free eye camp asida amuko gi president Phairojam Nandoluang Thamaiban United Clubs TUC gi president Pratap Laisang Them amadi lup asigi general secretary Kaisam Forel Susar Yaki Dr. Gaining Lulu Kamai amadi ophthalmologist Elena Irom Namapung Oiba Taudang Loduna Makoigi Mahiro Singa Pullaga Relief the Labor Mioikea Su Layang Bagitabak Adu Pangtoki Free Eye Camp Aduga Mari Lenana Amukogi President Pairojam Nando Luangna Manipurgi Miamna Hoji Relief Camps in the Labor Mioising Asagi Awat Apa Amadi Makoina Mayok Nariba Kudong Sadab Sing Adu Kari no Haibadu Tidok Laga Pangwaya Mateng Pangminasi Haiki Tumdana Equigi, Singer Puna Singak Siri, Makoi Sing a sea, a corner, Tongana, and a theatre Mambayaroi, a koi Puna, Koi Punkum Tankamina, Matokai, Madam D, Manipuri, Apunba Sakam, the Singer Libasi, no Monomagimo, Amatragamo, Amadasum, Koigi, Kenzelak Wimo, Malay, I don't know, Yam Kupna, Masi, Koi study Toraga, Koi Tabaxi, Dominaba Matokai, Adu Asi, Galorina, Koi, Manipur Miamgi, Apunba Pangal, Apunba Tonado, Madu Koi, Amkasu. Nominaka, Kogi Pakilam, the Apun Basakam Kaino Hanabada, a Koi Punamak Todang, nobody here in the city, Lominas Haba, Apilasimas, Masi, Simatan, Lodaga, and put me on the Pizzetti.
Manipur gi CSO sing amato aina punsinduna miyam bolising amakhakta da singriba fawba amadi Manipur gi assembly da Manipur kannanaba akanba ware ama lawdriba fawba mama oibi aikoi chara henduna khongjang changchin khigani haina thawai mirel women wing na sinduna norem lekai mara sangda ngasisu chara henbai khongjang changchili ngasi humni chanba numitki oina langthawal kunja makha lekai amadi langthawal mantri khonggi mama oibi nupi tarani pana chara henbai khongjang adu chataki khongjang aduda Manipur gi assembly da Manipur kannanabagi akanba ware ama lawdriba fawba mama oibi singna chara henduna khongjang changchin khigani Manipur gi CSO sing amat oina ponsinduna miyam buliching amakhakta da chingdriba fawba mama oibi singna chara henduna khongjang changchin khigani haibuna singba placard kaya su paikhi Bisnupur gi SP Roni Mayang Bambu transfer order tolakpa yaningdaba phongdok tuna SP transfer to yaroi haiduna Bisnupur gi SP office gate mamangda apun balup Bisnupur district ki Mairapai bi Ima Ibel Singh na phamjinduna ngasi wakat phamkhre Ima Ibel Singh aduna SP gi transfer order kaktatlup SP transfer to yaroi haiba kholau sing laukhre Wakat mifam aduda saruk yakibi apun banupi look Bisnupur district ki vice president and Bimala Devi na Paumi Singh da phongdok kibada tha mari phajilakadaroba irang asida Manipur da leirba Ima Ibel kayana ahing tumba chaba khangdana ihing na hing taraba matamdana Manipur gi CM MLA amadi DGP na hana fawa yembiraktre aduga me ahumdagi Ima Ibel mayam si kadai da kari soi kini haiduna senabiriba SP bu transfer tor daida maror tholakba government yaningde Ima Ibel mayam bu koki narco terrorist singi makutta ikheng taba makai laknarakpa matamda Bisnupur district hospital da miyoi nipuni toy ihing na hing taba matamda karamba MLA minister laktuna yangshin krabage kanamata kongul tarakhide aduga SP transfer torom daida asuk yamna thawai yawriba se karigino lanbung oiriba Bisnupur district asida Ima Ibel mayamga amadi volunteer singa punsilaga kuki sing thengnaragani irang manung asida SP transfer tharagadi maduda tholakpa aphatagi daita Manipur government na pugadabani SP gi transfer order hayengmak kakpidaba targadi Ima Singh na makal makha kaya gi khongjang changchilagani haiki India government gi makhada India government na cha kano chukli paidara laida wargadi CM jo tokpira DGP jo sangbira no ai khoi Bisempur district sida lanbung ni dana ai khoi Bisempur district sa lanbung ne lanbung sida Ima Ibel mayam siga ai khoi lairiba khungai ba volunteer mayam siga ai khoi kui je thengna jarani SPD mafam sidagi ngasi khongka ama kan thokpa yaroi haidar Bisempur district gi Ima Ibel mayam jina ngasi dagi akoi SP gi gate ta silent to protest phamjare Hojik Manipur da thokliba irang asi athu matumda waroisin pura uhaina lengakta taksinduna United Protection Committee nambol na sinduna thasi tarahumdoi dagi nambol kaithil temporary market set matam kaktana kuthang wakat mifam chatharakpagi saruk ama oina ngasi su ullo apunba Mairapai bi irengbam apunba Mairapai bi amadi phoijing makha Mairapai bi singna chaireng punaduna kuthang wakat mifam phamkhre wakat mifam asida Manipur gi saktam kaiba yaroi tokhaiba lengak leiba yaroi Manipur dagi narco terrorist sing maru phukna takthok khigadabani Manipur da NRC chatna hangadabani mitop sing Manipur dagi takthok khigadabani Manipur dagi Assam Rifles loktho haiba demand sing asi taladuna wakat mifam asi chatharakkibani amarom dasu SP Bisnupur Roni Mayang Bam transfer tawwa yaningde matang matam sana lengang transfer posting tawbiu hojik thokliba leibaki tangdu leitado film asi hana waroisin purau tha ama anida SP ani ahumlak transfer tawwa yaningde haiduna borayang bi gram panchayat ki manungda leiba apunba Mairapai bi singna sinduna ngasi kumbi kendra gi manung sanba lengang tabi turen mapal community hall da wakat mifam phamkhre Imphal West District manung channa Kanto Sabal Kanto Sabal Water Supply Scheme asigi maru oiba ising puba 5
kuki militant singna thugai kibadagi kunja sing ising thakpa phangdre haina kunja kharana phongdoli kunja kharana phongdopagi matung inadi lamhen tuhen ba kuki terrorist kupu amana ngasi dagi numit manga ni romgi mamangda control sabal water supply scheme gi maru oiba ising puba pipe asi mafam anida thugai kibani hairi toti pipe puri ba mafam asida laimakhong gi army sing khurak hangdana leiba mafam ni maduna laimakhong gi army kangbuna kuki terrorist sing bu yokhatlabra haibagi chingnaba amasu leire hairi sahi asigi February 12 da Kwakaithel Konjeng laikai dagi mihat thina hatpi khraba akoijam nonganba misigi case adu NIA da chinaragani haina phongdokhiba adu hojik phawba sengba khangba ngamdre maram asina case asigi matang da tha asi kontra phawda chapchaba khanghan daba taragadi akanba khongjang changchinnaba horagani haina mihat asida asiga mari lainana sengkhaba JSC gi maikaidagi phongdokre hiram asiga mari lainana JSC imung manung amadi imalop singa punna ngasi Manipur Press Club ta pangthokkiba pawgi pham amada JSC gi ko convener laimokpom nganbina hai AK nonganba Elias Ejingbu mioi kharana tamthina chahi asigi February tang 12 da Kangpokpi Police Station na konba pham amada hatok lambani misi adugi case NIA da sinabiu amadi achumba langla langjen putokpiu haina taksinba adu lengak na NIA da sinaragani haibagi thajaba pirakpadagi asiba hakchang lawduna mathau mangamdi pangthokre adubu tha taruk helak aba phawbada case asi kadai phawba yauna thijilabage NIA da sinarabra natraga sinadribra haiba chapchana khangba ngamdre maram asina athubada tha asigi kontra phawbage manungda mari leinaba singna chapchaba ama khanghan biu natrabadi akanba khongjang changchilagani haiki sinarga se sangga chana sinakanda mana ai sirasu yare hadana koide koina haibadagi ngasigi phangakano se program se kano se koi press kam se akoina tawjarakpane adana yari ba makai sarkana akoi sita deadline se tangbu thabu manungda sigi asengba sumba langnana se puthokpiyo akoida sinabiyo asina tabata di kuntra sigi matungda akoina sida makhan makha kya ge akoi hanba leitana akoi ihong sangbu sangjinagan haibase akoi media gi thongda sarkar ama da akoina pawdumjare Leisure Library Wangkhaina Sinduna Urban Public Health Center Sangaipat Wangkhai Kusam Naduna Wangkhai Maihobam Lampakta Nomagi Oiba Mega Free Health Camp ama pangthokre ngasi pangthokkiba Free Health Camp asigi matangda Leisure Library Wangkhai gi member W Phoenician Hai hojik thokliba leibak ki irang asina maram oiraga ana layang ki matangda awaba tariba asigi yenglaga Urban Public Health Center Sangai Patka kusam naduna kharata oiraba su praja sing asigi mateng pangba ngamgadra haibagi wakhalonda pangthokpani haiba kem asida lemna hidak piba metki anok na chingba kayasu lemna piri haiki ngasi kem asida punna miyoi chamngarom layang ki hari aduga akhone ngasi sinjariba akhoi mega health care masigi maroiba nungjo wakhalon di project se akhoi manipur sida yam tangdu leita ba irang lan ma thok tuna leibe marak asida akhoi ki praja mam jena akhoi misam yam sina wa basi pura ka akhoi lekai sina akhoi hidak ang free da operation cataract ki free da aduga mit na spectacle da glass loima free da akhoi na medicine nam di everything loima akhoi na free da pizza ga di lekai sigi amsung thangnariba club ani hum any lakwa miyoi sing loima free da pizza besida akhoi mating tang oina baina lekai sigi oina baina akhoi sinja bani Ziribamda Santi Emasung Mausagi Piumda Zilakna Naba Kongtang Sing District Asigi DC SP CO 39 Air CO CRPF 87 Battalion CO CSO Sing Amadi Lamdam Sigi Miamda Hotna Ringai Cherak Sida Lamdam Asida Nungsi Chanana Hingminabaki Thodang Loriba Kukpi Khanglai Lompi KKL Organization Asina Anaba Purakpa Ambulance Gari Ama Maitei Civilian Singna Tanraklaga Silsar Dagi Ziribamgi Dibongda halakpagi lambida namduna khamhalaga check tawbutana tana maram amata laitana KKL Jiribam amasung Tamenglong President bu akan bawahida sai thanglakhiba bu akan mamong da condemn tawi haina Cookie Students Organization Jiribam amadi Tamenglong District ke
Serol amana hari asigamba thodok asina kanglup anigi marakta misunderstanding oinarakuna hojik district asida oiriba santi raksa gi phibam asida sohalak payai Jiribam district asi santi leibam pham ama oina hainari bani aduna lamdam asida laiminariba khuding amasung majority oiriba maitai community na Jiribam da santi leina nukchi chanana hingminanaba asigumba thodok sing thohan bidanaba miyam da Serol duna makhatana appeal torli India ki thagi mission Chandrayaan ahumna ngasi numidang pung taruk makhaida thagi laimaida soft landing taunabagi sem saba loire hari ISRO chairman S Somnath na haikibada engineer amasung scientist lising amarom na punna soft landing taunanabgi damak thabak tauri karigumba mission asi mai park labadi thada soft landing tauba mari suba laibak India oigadori bani Chandrayaan 2 gi mission Mai pakidrabagi matungda Chandrayaan 3 gi mission lokhat kibani lising ani ga supna tarawapan gi July 23 da Chandrayaan 2 thagat kibani adubu lunar surface tagi kilometer ani dasmik ama khaktamak ngairba matamda Vikram lander amasung rover Pragyan adu September 3 takai kibani ISRO na angamba thakta pau phauna na ba hona krabasu phauna badi ngam khide thodok adu hard landing oiki hari Chandrayaan 3 di August kunda lunar orbit ta mai pak na changmangam ki September ani dana orbiter dagi Vikram tokhai han ki thagi kha thang basaruk ta Chandrayaan 3 soft landing tawbangam khre puwari oihoragada ba pungpham asigi damak Prime Minister Narendra Modi na ISRO gi engineer amasung scientist singbu thagat phungdokre aroibada maroyo pau amuhanna Sajiwat Jal Complex to Nawan Saba fabricated shelter home ngasi Chief Minister and Birena Sangakre. Kuki Singbu Matai Sing na Otpiba Oramdre Kuki Sing na attack Chathabada Matai Sing Siba Awabataba Amadi Masabu Kanjanaba Honazaba Oramde Haina Indian Democratic Republican Front ki KL Raymond na Pondokre. Intensified Diarrhea Control Fortnight 2023 Health Minister Dr. Sapam Ranjanna Hodokre. Loinana Chandrayaan 3 Thagi Laimaida landing tokre Prime Minister Narendra Modi na scientist singbu thagat phungdokre. Ngasi damakta di paudam pijaba matang asida loisinjare miyang tabirba khwai punapu amuka hanna khurumjari.